ꯅꯪꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 22 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯔꯇꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯑꯔꯥꯙꯅꯥꯗꯣ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯒ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯏ. ꯇꯥꯃꯣ, ꯍꯟꯗꯛ ꯆꯪꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯇꯣꯏꯅꯣ? ꯍꯥꯏꯕ ꯉꯝꯗꯤꯌꯦ ꯑꯔꯥ. ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒ 1.5 ꯊꯣꯔꯛꯄ ꯌꯥꯗꯧ ꯃꯥꯟꯗꯦ. ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯁꯨꯇꯤ ꯌꯥꯝ ꯇꯣꯏꯅ ꯂꯧꯔꯦꯕ. ꯑꯔꯥꯙꯅꯥ ꯁꯨꯛꯊꯈ꯭ꯔꯦ. ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯄꯩꯔꯤꯁꯤꯅ? ꯄꯩꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕ ꯀꯨꯏꯅ ꯎꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯄꯩꯔꯣꯏꯗꯣꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯩꯈ꯭ꯔꯄꯣꯠꯅꯤ. ꯃꯥꯅ ꯌꯥꯝꯅ ꯈꯪꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦ. ꯈꯪꯉꯤꯅꯤ ꯀꯩꯅꯣ. ꯑꯇꯩ ꯑꯗꯨꯝ ꯂꯩꯔꯤꯅꯦ. ꯔꯥꯙꯥꯒꯤꯅ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗ ꯂꯩꯔꯒꯦ? ꯅꯨꯡꯁꯤ ꯂꯝꯕꯤ ꯐꯣꯔꯁꯥꯠ ꯇꯥꯔꯦ ꯍꯥꯏꯗꯨꯅꯤ ꯇꯥꯃꯣ. ꯕꯤꯠꯀ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗ. ꯍꯦ ꯌꯨꯝ ꯄꯥꯟꯗꯕꯤ ꯑꯔꯤꯕꯒꯗꯤ ꯑꯣꯏꯔꯨꯅꯨꯀꯣ. ꯇꯜꯂꯦꯕ, ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ. ꯑꯣꯏꯔꯣꯏꯍꯦ. ꯁꯦ, ꯆꯥꯁꯤ ꯑꯗꯨꯝ ꯏꯪꯈ꯭ꯔꯅꯤ. ꯕꯣꯔꯥꯁꯤꯒ ꯆꯥꯁꯤꯜꯂꯣ. ꯊꯣꯏꯕꯗ ꯇꯨꯏꯁꯟ ꯍꯜꯂꯛꯄꯗ ꯔꯥꯙꯥ ꯐꯝꯕ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯅꯦꯅꯦ, ꯑꯆꯥꯄꯣꯠ ꯆꯥꯔꯤꯔꯣ? ꯊꯣꯏꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯑꯩꯗꯤ ꯃꯦꯒꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ. ꯂꯥꯛꯑꯣ, ꯅꯦꯅꯦꯒ ꯆꯪꯈ꯭ꯔꯁꯤ. ꯑꯗꯨꯗꯤ ꯅꯦꯅꯦ ꯍꯧꯕꯤꯔꯒꯦ ꯂꯥꯛꯑꯣꯀꯣ. ꯑꯔꯥ, ꯇꯥꯃꯣ, ꯅꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯀꯣ. ꯑꯩ ꯑꯉꯥꯡꯒꯤ ꯃꯦꯒꯤ ꯑꯃꯇ ꯍꯧꯔꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯔꯥꯙꯥ ꯑꯉꯥꯡꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ. ꯑꯁꯤꯕꯨ ꯇꯥꯃꯣ ꯇꯣꯝꯊꯤꯟꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ. ꯗꯥ ꯇꯣꯝꯊꯤꯟꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯅꯤ. ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯔꯥꯙꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯣ, ꯈꯪꯗ꯭ꯔꯦꯗ. ꯏꯇꯩꯃꯒꯤ ꯂꯥꯏꯕꯛꯇꯨꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯃꯟꯈ꯭ꯔꯦ. ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯦ. ꯇꯥꯃꯣ, ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦꯅ. ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯇꯥꯃꯣ ꯀꯨꯏꯅ ꯂꯩꯁꯥꯅꯤꯡꯗ꯭ꯔꯦꯀꯣ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯃꯊꯪ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯑꯗꯨꯝ ꯑꯣꯏꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁꯦꯡꯕꯩꯔꯣ? ꯆꯍꯤ 2-3ꯒ ꯉꯥꯏꯌꯨ ꯍꯥꯏꯔꯗꯤ ꯐꯔꯛ ꯇꯥꯔꯛꯇꯧꯔꯦꯕ ꯑꯩꯁꯨ. ꯌꯨꯝꯗꯒꯤ ꯇꯥꯟꯕ ꯍꯧꯔꯕꯅꯤ. ꯌꯥꯝ ꯇꯥꯜꯂꯒꯅ ꯉꯁꯤ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤꯔꯣ? ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯊꯕꯛꯁꯦ ꯃꯩ ꯄꯥꯀꯟꯗꯤ ꯍꯥꯏꯅꯔꯤꯅꯤ. ꯔꯇꯟ ꯑꯔꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯨꯗ ꯂꯥꯏꯖꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯕꯥꯅꯤꯒꯤ ꯆꯦꯜꯂꯝꯗꯥꯏ ꯃꯤꯀꯞꯇꯨ ꯂꯥꯏꯖꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ, ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ. ꯍꯥꯊꯨ ꯍꯥꯊꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯏꯕꯥꯅꯤꯗꯤ ꯑꯍꯟ ꯆꯪꯗꯨꯅ ꯐꯖꯅ ꯂꯨꯍꯣꯡꯗꯣꯏꯅꯦ. ꯑꯩꯁꯨ ꯃꯗꯨꯅ ꯄꯥꯝꯖꯩꯌꯦ. ꯑꯗꯣ ꯇꯥꯃꯣ, ꯑꯥꯗ ꯂꯩꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯀꯣꯜ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯑꯣ. ꯇꯧꯔꯛꯇꯣꯏꯅꯦ. ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ. ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ. ꯑꯔꯥꯙꯅꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯀꯞꯄꯤ. ꯏꯍꯦ, ꯀꯞꯄ ꯃꯥꯜꯂꯤꯅꯦ ꯁꯤꯒꯤꯕꯣ. ꯑꯩ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ. ꯑꯔꯥꯙꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯥꯏꯖꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯈꯤ. ꯂꯥꯏꯖꯒꯤ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯂꯛꯇꯕꯒꯨം ꯇꯧꯔꯦ ꯔꯇꯟ. ꯑꯔꯥ, ꯑꯩ ꯆꯠꯂꯒꯦ. ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ. ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯅꯪꯕꯨ ꯂꯧꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯇꯥꯃꯣ, ꯅꯨꯡꯉꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯣꯏꯌꯨ. ꯅꯪꯁꯨ ꯆꯪꯈ꯭ꯔꯣ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯔꯇꯟ ꯊꯃꯣꯏꯗ ꯐꯣꯝꯂꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯗꯨꯅ ꯍꯦꯛ ꯍꯦꯛ ꯑꯣꯠꯂꯤ. ꯂꯥꯟꯉꯝ ꯌꯨꯝꯗ ꯆꯥꯛ ꯊꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯦ. ꯃꯥꯒꯤ ꯀꯥꯗꯨꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤ. ꯂꯥꯟꯉꯝ, ꯀꯔꯤ ꯇꯧꯕ꯭ꯔꯥꯅꯦ? ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ? ꯅꯄꯥꯗ ꯍꯥꯏꯌꯣꯅꯦ. ꯏꯄꯥ. ꯍꯩꯁ, ꯀꯔꯤ ꯇꯧꯕꯒꯤ ꯀꯞꯄ꯭ꯔꯅꯦ? ꯑꯉꯥꯎꯕ, ꯁꯤ ꯏꯄꯥꯗ ꯍꯥꯏꯌꯨꯁꯤ. ꯏꯄꯥ, ꯔꯥꯙꯥꯗꯣ ꯃꯥ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯌꯦꯅꯦ. ꯏꯍꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯄ꯭ꯔꯥ? ꯃꯤꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯒ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯄ꯭ꯔꯅꯦ? ꯁꯦ ꯅꯨꯄꯥ ꯊꯣꯛꯎꯁꯦ. ꯃꯥꯗꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯦ. ꯑꯉꯥꯡꯗꯣ ꯃꯥꯅ ꯌꯣꯛꯀꯦ ꯍꯥꯏꯔꯦ ꯑꯄꯥ. ꯂꯥꯟꯉꯝ, ꯑꯄꯥꯁꯨ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄꯗꯤ ꯄꯥꯝꯗꯦꯀꯣ. ꯑꯉꯥꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯌꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯏꯄꯥ ꯄꯥꯝꯗꯦꯀꯣ. ꯑꯗꯨꯗ ꯁꯨꯝ ꯀꯔꯤꯒꯤ ꯋꯥꯔꯒ ꯂꯩꯒꯦꯔꯥ? ꯇꯝꯗꯀꯣ,
ipagi marup kunjo koba ama leibani. Makoi da koi bachatsi nongma. Oh, baba kunjo do. Hoi ne, nangi baba kunjo do. Sese, sonta kanu. Nupa manta patau kanu ko, ipa thabak japige ko. Langam kari haigadabanu khangdri, mapagi yathanga gadra, radabu nungsi gadra khangde. No ngalakbaga, angang apikpadumaga, sana chatlamdaigi hobe tauri. Tomthin sumachadubu amuktang yenghongge haina janglai. Loya, noi lusin malorabra. Oh, lori tamo. Itay, thoy budi. Thoy busalaani, homong tahawani. Oh, katay. Icha thoy do, amukta hingasi. Tu, sidalay rite. Tomthin na machano pupamduna, ngayhag sumkoy chatli. Machagi may thong sumyang jabada, ikang kanghawdana, rani busum ningsing laki. Dada, handaki sidi, nupiyoy dumali. Parine dudi, nupa ma nupi ma yari kaino. Ohoy, ado atay di khangdi. Mapagi mitse lauradi yari. Hayang way kontongda nupa mayama magkiyan na dabuni. Is yari hinang so, haimandra. Ado mingdi kari thon sige. Andudi ay khalaga hairaage. Khanbada mo phajaman kini ko. Is masi. Haina kiba kaya do ningsingluraga mamitagi mapira sum sintharaki. Khamba ngamda sintharakliba pirangdo taithokpinaba kana leite sum leiradra. Radaso loya khoi chatawre haibaduda hobe tawdana hawaijar akangbado phajana pek tuksillaga pubirai. Datomthen ambi mampambiriro thoibadi kadai lehoraba. Hoi, nangdi sumtumna laibra. Thoibusu laani yumda lehogani. Daloya khoi chatawre haibaduda sanana hawaijar pamjabaduga aina hawaijar kanghalaga pubirai. Oh, phai. Andudi ayumda pirukige ko. Hoi, piruro. Radada tomthenna angang pamduna sum yengduna changbaduda thongjin panduda uprangna tusili. Haima, Rada, kadai sokin he, kamduri na tawsiba. Rada di ikaibana loire tomthen su inganga e. Kaidori no Rada nangba e. Nangamago namay du thakman kre he. As engong daga tay na Rada na. Ngayeng mo turi ne si khangdri. Haima, Rada, nang sidiba ko. Tomthen kemta kumbaga ngamba janate. Rada haibi Rada so may thakpichi kong leidagi khara hena sathi. Yar he aribisidi. Nayong panukidi laytana aingonda mugyeng sana layraba. Kaya handano ne, machagi ay nachapol hawbibaga bijabaga tawri, aduga aingonda aribi kaina. Yari, nabanigi maraydo kung ano tawng narosi. Rada fad machin paitok pisin tawram naga jangkri. Tawri singuni, maha may takpiching gong lahay batudagi hena satine. Mabugdi ipapazabani, ando damagi, hansong mongjonga mayaw masidani. Ang hawini daytay ma. Hey, nang sa damay na hikhay nun Mana honariba mayam sige khalirabadi yamna thagatningai ni ko. Hoi, adubudi chumba. Loya lembi sanaga chatnabagidamag thoragli pagchawdo thawai yam nungaita sut kapli somda. Buba, chatluki kayamo. Pare, chaluro. Nakuk phawbade chiktana nungai na layu ko nabani maglayu. Hoi, buba, repeat. Hoi. Bubaso chaba thakpa tumba changnai na taw ko nahan baya banate ko. Tawdoni. Chalamdai ki mapa mama pulap khoramlamlaga sana so thokre. Pagchawna khwai thamoi sokne lehori. Somdaranda ka mamana bikharaga singru chamin naduna wari sumsanarami. Soniana. Datom thindo mangi matokdi yamna ngai te idi. Ina malai ki tabadagi som nungsuk nongjan na leire. Rosnina. Aduni haisi, matau se yengba ngamdi. Aigi amase lairamdadi adum aina lairagi hairtawani. Radana mo is kijare dai bema aidine ngasai datom thinda sathina chopurabani. Kamaina no haise. Aina ne daloya jatore haibaduda moigi sanado hawai jayam pameba. Adu piba jangobada maso lairami angang pamaga. Masak yamna nungsiman kidana aidi uprangna na dushiledana hanna hada yingla jatpada. Tawni nangdi. Haima, tu yengone. Datom chinsay kausinsira. Hera, kauruna hey. Mina yam ngamba man kene. Soniana. Kausilo. Ahining balay radine. Dong hekta hayaw kadawani. Radana kamlakli anido.
Karan tawnuko noy, nahandagi ibung amugum leiraga lekai niko. Singju yenbi ini duna, Aima, Radha, nang botom tinda leirage hairo ne. Ine, ahaindida, moina shumphagi tawrini. Kanana bu datom tina suyabira oidabada. Leiba yai kaino ni hei, matawse nungsidro, ngausinaba sunati, gyancho onthok na takre. Somna Sonia na. Datom tin, datom tin, sidam talak biyo. Ay buro Sonia. Hoy, mani. Kahi leirage. La o basida. Tom tin de kari sa khangjaba nate, adum prap changa e. Nai mayam singru jari ra. Hoy datom tin so jasa haina kauri ni. Ha, ay ba? Nakoy nupi mayam maraksida minaga uragadi machan mayam na ngamma mali na khan kitari ne. Thamo base datom tin sum tap na singju hukpa hora ami ingit taw na dana Rosni na wanu tap na han hawdore e. Datom tin ina malay kita badaydi yam onkre. Sonia, tawayoy bimanan jatkraga karamba tamoy na nungay na lihaw gane. Adugo datom tin yam na suna hawiri. Inama atopa mahiyengwada kari kaiba leke. Sonia, wapamdo hairano da. Ay atopa nupidi yengaroy. Aduga nana malekidaba tha phawba su phadre. Nangido maida ikang nangsinga chap manare. Singju yonbi ini duna. Hey, Tomtien, nang sumuna khalu ne hey. Haujik hekta hobe thiyo haiba natte ne. Issue do mama yaungdrabada. Repeat. Issue do Mama yaudaba punsi haibado oihaningdadana hainaribanine nachansingsina. As ine ai madugi wakaldo kaya khandeda. Tomthen chetlagi haina puk haugatli Radha yamna tapna. Ngai kuomta. Maithak pichingong le nang singa sailagi yauri boire. Yauri kari hai gaino. Da Tomthen khoi ni changdana thoibado yakmunabada kayam akaiba lege. Tomthen mamit manalang khalaglaga. Oh, Radha, nangi wakalon dumakti ay na hainingai litana thagali. Adobo ay dinangbo ichan hamanatana atopa ahin mawakaldi kakon bangamot. Karisu kaidi matam jangjarabaso. Adobo da Tomthen budi ay na thamusing nanong si jarure. Radha, matam mang nabani wakaldo thado. Ay na nga si haribasini. Ay di rani natana punsida atopa lamlanbi amata yengi haina sa kandri. Nang naibunong sibirambado kitamagtadi yamna naibag pabani. Nang kitamag pumunabag katawlagi lepkraba wakal siti kamdaw ba? Radha, tungda ningamdaba kaya na talagani ko. Ay di nang bo ichan amagum nakali. Kari karama ningamdaba no? Radha, lairaba nung magisuragatan ba ingonda lagi kalibo wakaldo bo. Yengo, nanamado so lairaba ingonda tunglabadagini ngasidi punsitin kredana. Tomthen wa makataramda prap jatkre Radha mamitagi mapira sentana nusi lambida mai paklaroidra haina yamna wakalwari. Is leisabi masak mataw phajabi jangjang lawbi amhana leigi hairaga yadadana tawriba nupa sitpu ngawdi haigerane maraibak thambal satlabani. Sonia na Ine, taka-taaga may thokpagom thokhan kidoide. Takpadi hauredana, may thokdri fawba aikoy na takkide. Phay, imaw singsidi, tawradine, thabak thoknaba tawgadawani ko. Ahay ine. Tamthil sa wakal kanpam khangdana kangawna na changaki. Awaba amani, amagi jaina phawba kawba ngamjay, aduga amagi amog. Radha, nang naibo, asuk yamna khanbirambasi phay. Adugo, aigi thamoida takiba nanamagi mamisidi nangna sumhot sinbadi oithoklaroi. Warasu wana somdaso loyanga leibisanaga quarter da yawragli Ratana mabani yawbaga leiba yananaba haiduna hana phajana singdukdaduna thamkrabani. Sana machadu pohek yawbaga sangom som pithai angangdasu yam lamna kut launa thakli. Is angang mamasi yam haiko nuksibana hek thali sasi. Asingba Ando tama, angang si yam nungsidra. Yam nungsi. Nang si yam nungsida. Ay na si yam nungsiri sidi. Nungsi ba dunara? Nahan babada ay na restaurant na pusyalin harido.
ꯌꯥꯔꯦ ꯁꯨꯝ ꯍꯥꯏ ꯂꯩ ꯑꯁꯤꯕꯣ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯧꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯩꯅꯤ ꯁꯥꯎꯕꯒ ꯌꯥꯝ ꯍꯩꯀꯣ ꯑꯩꯒꯤ ꯁꯅꯥꯁꯦ ꯅꯪꯗꯤ ꯅꯃꯤꯠꯇꯣ ꯅꯨꯄꯥ ꯍꯦꯛ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯔꯛꯏꯗꯨꯗꯤ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯂꯨꯞꯇꯅ ꯂꯩꯔꯛꯂꯕ ꯑꯩꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯗꯣ ꯁꯅꯥ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯉꯨꯁꯦ ꯀꯥꯔꯟ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨꯀꯣ ꯑꯉꯥꯡ ꯁꯪꯒꯣꯝ ꯀꯟꯅ ꯊꯛꯏꯕ ꯍꯣꯏꯅꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯁꯪꯒꯣꯝ ꯊꯛꯏ ꯀꯥꯎꯊꯣꯛꯎꯔꯦꯅꯦꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯇꯟꯁꯨ ꯂꯣꯌꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯂꯦꯇꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯥꯔ ꯑꯣ ꯔꯇꯟ ꯆꯪꯉꯣ ꯑꯗꯨꯝ ꯀꯗꯥꯏ ꯑꯉꯥꯡꯗꯦ ꯍꯧꯖꯤꯛꯇ ꯁꯅꯥꯅ ꯁꯪꯒꯣꯝ ꯄꯤꯊꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯍꯧꯕꯅꯤ ꯑꯣ ꯑꯗꯨ ꯁꯥꯔꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯂꯦꯇꯔ ꯂꯥꯛꯑꯝꯕꯅꯤ ꯑꯣ ꯇ꯭ꯔꯥꯟꯁꯐꯔ ꯂꯦꯇꯔ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯐꯔꯦ ꯁꯤꯗ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯆꯥꯛ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯣꯡꯒꯠꯂꯨꯁꯤ ꯂꯣꯌꯥꯒꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯄꯣꯁꯇꯤꯡ ꯂꯥꯛꯈ꯭ꯔꯦ ꯀꯗꯥꯏꯋꯥꯏꯗꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯅꯤ ꯁꯅꯥ ꯍꯔꯥꯎ ꯑꯉꯥꯡꯗꯣ ꯁꯨꯝꯂꯝꯂꯒ ꯊꯣꯔꯛꯄꯅꯤ ꯁꯥꯔ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯒꯤ ꯄꯣꯁꯇꯤꯡꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯛꯏ ꯑꯩꯒꯤ ꯃꯁꯤꯟꯄꯨꯔꯗ ꯂꯩꯒꯗꯕ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯦ ꯑꯣ ꯃꯐꯝꯗꯤ ꯀꯗꯥꯏꯗ ꯂꯥꯛꯑꯒꯦ ಶ್ರೀನಗರꯗ ꯂꯥꯛꯏ ꯖꯝꯃꯨꯗꯔꯣ ꯍꯥꯏꯁꯦ ꯑꯁ ꯇꯜꯂꯤꯍꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯤꯕꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯍꯣꯏꯗ ꯊꯧꯅꯥ ꯐꯕ ꯑꯣꯏꯗꯧꯅꯤ ꯑꯣꯏꯔꯤꯁꯤꯗꯤ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯍꯣꯏ ꯍꯧꯖꯤꯛꯇ ꯇꯨꯝꯍꯧꯔꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯍꯧꯔꯣ ꯃꯥ ꯇꯨꯝꯃꯤꯀꯥꯟꯗꯨꯗ ꯄꯥꯔꯗꯣꯏꯅꯤ ꯀꯥꯔꯇꯟꯁꯨ ꯆꯥꯛꯁꯤꯗ ꯆꯥꯈ꯭ꯔꯁꯤꯀꯣ ꯌꯥꯔꯅꯤꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯅꯤ ꯑꯣꯏꯔꯣꯏꯌꯦ ꯀꯩꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯔꯒꯅꯤ ꯇꯥꯃꯣ ꯑꯉꯥꯡꯁꯦ ꯀꯞꯄ ꯃꯈꯣꯜ ꯑꯝꯇ ꯇꯥꯕꯤꯔꯝꯃꯨꯀꯣ ꯍꯣꯏꯅꯦ ꯁꯥꯔ ꯁꯅꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯦꯀꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯕꯁꯦ ꯖꯝꯃꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯈꯨꯕꯛꯇ ꯍꯥꯞꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯣꯌꯥ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯥꯒꯤ ꯅꯧꯔꯤꯕꯤ ꯁꯅꯥꯕꯨ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯂꯥꯟꯉꯝꯒ ꯃꯄꯥꯒꯁꯨ ꯔꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯔꯙꯥꯗ ꯋꯥ ꯐꯖꯅ ꯍꯥꯏꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯅꯦ ꯔꯙꯥ ꯊꯣꯔꯛꯄ꯭ꯔꯥ ꯔꯙꯥꯗꯣ ꯑꯔꯥꯙꯅ ꯑꯩꯈꯣꯏꯗ ꯂꯩꯔꯝꯒꯅꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯁꯤꯗꯒꯤꯅꯦ ꯊꯣꯡꯒꯥꯜ 4 ꯁꯨꯕꯁꯦ ꯑꯁꯩꯁꯤꯗ ꯆꯪꯉꯨ ꯍꯣꯏ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯂꯟꯉꯝ ꯑꯃꯗꯤ ꯑꯉꯝ ꯌꯨꯝꯗꯨꯗ ꯄꯨꯔꯞ ꯆꯪꯉꯛꯄꯅꯤ ꯑꯔꯥꯙꯅ ꯁꯪꯒꯣꯏꯗ ꯂꯪꯆꯥꯛꯅ ꯔꯙꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯄꯥ ꯃꯆꯥꯅ ꯇꯥꯔꯝꯃꯤ ꯅꯠꯇꯦ ꯗꯥ ꯇꯣꯝꯊꯤꯟꯗꯨꯕꯨ ꯊꯃꯣꯏꯒ ꯄꯥꯟꯗ꯭ꯔꯖꯥꯠꯂꯥꯕ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯥꯏꯈ꯭ꯔꯕ ꯋꯥꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯁꯤꯕꯣ ꯑꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯅꯨꯡꯁꯤꯕꯗ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯅꯠꯇꯦ ꯂꯟꯉꯝꯅ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯗꯨꯗꯤ ꯑꯗꯨꯗ ꯌꯥꯒꯦꯗꯤ ꯂꯩꯇꯦ ꯂꯟꯉꯝꯗꯣ ꯑꯩꯅꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯁꯥ ꯅꯍꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯣꯏꯕꯒꯤꯗꯃꯛ ꯑꯣꯏꯍꯧꯒꯗꯕ ꯇꯨꯡꯒꯤ ꯌꯦꯡꯂꯒ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅꯗꯤ ꯈꯟꯖꯔꯤꯕ ꯗꯥ ꯇꯣꯝꯊꯤꯟꯅꯗꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯦꯗꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯀꯠꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯒꯤ ꯐꯤꯔꯦꯞꯇꯤꯁꯤꯁꯨ ꯂꯨꯔꯤꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯂꯟꯉꯝꯗ ꯂꯩꯍꯧꯕꯅ ꯐꯅꯤꯀꯣ ꯑꯔꯥ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯗꯃꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯊꯗꯠꯂꯒ ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯂꯩꯕꯗꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯇꯥꯔꯅꯤ ꯂꯟꯉꯝ ꯑꯃꯗꯤ ꯃꯄꯥꯗꯣ ꯂꯟꯉꯝ ꯆꯪꯉꯨꯁꯤꯗꯅ ꯑꯄꯥ ꯆꯪꯉꯔꯒꯨꯝꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯆꯠꯁꯤ ꯑꯄꯥ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯕꯥ ꯀꯨꯟꯖꯣ ꯈꯣꯏꯗ ꯑꯃꯨꯛꯇ ꯆꯪꯉꯨꯔꯁꯦ ꯃꯄꯥ ꯃꯆꯥꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯈꯤ ꯀꯨꯟꯖꯣ ꯈꯣꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯅꯥꯅꯣꯃ ꯂꯥꯛꯏꯅꯦꯍꯦ ꯊꯣꯔꯛꯎ ꯂꯥꯛꯑꯒꯦ ꯕꯕꯥ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯎꯔꯝꯂꯅꯤꯀꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ ꯑꯣ ꯃꯥꯗꯤ ꯀꯔꯤ ꯇꯝꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯥꯁꯦ MTUꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ 3rd year ꯇꯧꯔꯤꯌꯦ ꯐꯩꯌꯦꯅꯦ ꯑꯗꯨꯗꯤ ꯀꯣ ꯍꯣꯏ ꯏꯆꯥ ꯂꯟꯉꯝꯗꯤ ꯀꯔꯤ ꯇꯧꯁꯤꯜꯂꯕ ꯕꯕꯥ
ꯑꯩꯁꯨ M.Tech ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯋꯔ ꯒ꯭ꯔꯤꯗꯇ AE ꯑꯣꯏꯅ ꯂꯩꯔꯤꯌꯦ ꯏꯆꯥꯗꯤ ꯊꯕꯛꯀ ꯐꯪꯉꯤꯗꯅ ꯀꯔꯤ ꯂꯝꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯕꯕꯥ ꯑꯩ ꯒꯨꯔꯒꯥꯎꯟꯗ ꯍꯥꯟꯅ ꯆꯍꯤ 3 ꯂꯩꯔꯨꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯑꯣ ꯐꯩ ꯏꯇꯥꯎꯒ ꯏꯆꯥꯒ ꯂꯥꯛꯄꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯗꯧꯕꯅꯤꯀꯣ ꯃꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯂꯟꯉꯝ ꯍꯦꯛ ꯎꯕꯒ ꯍꯥꯏ ꯄꯄꯥ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯤ ꯏꯁ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯍꯦꯟꯁꯝꯁꯦ ꯌꯥꯝꯅ ꯕꯣꯁꯀ ꯇꯧꯏꯅꯦ ꯑꯄꯥ ꯑꯩ ꯃꯥꯒꯤ ꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯕ ꯌꯥꯔꯦꯍꯦ ꯂꯟꯉꯝ ꯑꯩꯒꯤ ꯃꯤꯡ ꯀꯥꯎꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯩ ꯔꯙꯥꯅꯤ ꯔꯙꯥ ꯊꯧꯔꯥꯅꯤ ꯔꯙꯥ ꯈꯪꯉꯤꯗꯅ ꯂꯟꯉꯝ ꯃꯄꯥ ꯃꯆꯥꯗꯣ ꯐꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯏꯁ ꯊꯧꯔꯥꯅꯤ ꯔꯙꯥ ꯀꯥꯏꯅ ꯅꯪꯗꯤ ꯅꯁꯛꯇꯣ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦꯅ ꯗꯗꯥ ꯀꯧꯋꯣ ꯏꯕꯦꯝꯃ ꯂꯟꯉꯝ ꯀꯥꯏꯅ ꯌꯥꯝ ꯗꯗꯥꯅꯤꯀꯣ ꯗꯗꯥ ꯃꯆꯥ ꯅꯁꯛꯇꯨꯒ ꯑꯉꯥꯡ ꯐꯨꯊꯔꯛꯀꯅꯤꯀꯣ ꯍꯦ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯅꯕꯨꯡ ꯅꯆꯟ ꯐꯖꯅ ꯂꯩꯔꯝꯃꯨ ꯏꯇꯥꯎ ꯏꯕꯥꯅꯤ ꯀꯩꯊꯦꯜ ꯀꯥꯔꯒꯅꯦ ꯉꯥ ꯂꯩꯔꯨꯒꯦꯀꯣ ꯍꯣꯏ ꯕꯕꯥ ꯅꯕꯥꯅꯤ ꯈꯠꯅꯔꯝꯕ ꯌꯥꯗꯦꯀꯣ ꯕꯕꯥꯒꯤ ꯊꯣꯏꯕꯤ ꯅꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯣ ꯏꯄꯥꯈꯣꯏ ꯆꯠꯂꯦ ꯌꯦꯁ ꯐꯥꯗꯔ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯁ ꯗꯗꯥ ꯀꯧ ꯀꯥꯏꯅꯒ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯌꯥꯝꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯗꯗꯥ ꯀꯧ ꯀꯥꯏꯅꯒ ꯐꯨꯊꯔꯛꯇꯅꯅꯦ ꯑꯍꯣꯏ ꯏꯆꯦ ꯌꯥꯝꯅ ꯆꯥꯎꯔꯦꯅꯦ ꯏꯆꯦ ꯏꯕꯦꯝꯃ ꯀꯤꯈ꯭ꯔꯦꯗ ꯔꯙꯥ ꯀꯥꯏꯅ ꯑꯩꯒꯤ ꯔꯙꯥꯒꯤ ꯃꯤꯡ ꯂꯧꯁꯤꯜꯂꯒ ꯀꯔꯤ ꯑꯩꯒꯤ ꯔꯙꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯔꯙꯥ ꯂꯩꯕꯗꯣ ꯅꯪꯒꯤ ꯔꯙꯥꯗꯣ ꯑꯩ ꯑꯣꯏꯅꯤ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯍꯥ ꯏꯁ ꯀꯤꯕꯨ ꯀꯤꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯃꯨꯔꯨꯝ ꯁꯣꯟꯒꯗꯧꯒꯤ ꯁꯔꯨꯛꯅꯦ ꯂꯥꯛꯑꯣ ꯀꯤꯆꯟ ꯆꯪꯉꯁꯦ ꯆꯪꯕꯤꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ ꯔꯙꯥ ꯑꯃ ꯐꯪꯅꯕ ꯊꯤꯕꯗ ꯔꯙꯥ ꯑꯃ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯁꯨ ꯊꯧꯔꯥꯅꯤ ꯉꯥꯛꯇ ꯂꯟꯉꯝ ꯂꯥꯏꯕꯛꯇ ꯂꯣꯇ꯭ꯔꯤ ꯐꯥꯎꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ